ASI amadi SI sing training loirabasu passing out perat pangthokte haina Manipur Police Training Center pangai da irang hokre. Meeting tabir basting butaram nokchari pau sandok na pizari. Manipur Police Training Center pangai da training tauriba ASI SI sing passing out perat tawhalage haina mioi kharana paisa piu hairi passing out perat tawhandabagi damak training center manungda ngasi ayu irang thokre. ISTV news na thodok thopam da chaluba matamda training center gi main gate thingduna thamlamki. English ani ga tara da khankhiba ASI chahunga humputaruk amadi SI chahunga humpudra taruk mamang chahigi March ki tang tara manga da training tawrakpadagi matam helaba fawada Manipur Police Training Center ki director KH Chandramani na passing out perat tawhandana thamlakhibani hairi hiramasigi matang da director ga wari shanarabasu passing out perat ki matam lepthoktana thambadagi ngasi khanghaudana irang haurakibani ASI amadi SI training da saruk yaruba mioi singna lambi da uwa fejinduna kana amata chathankhide irang hauriba singna ISTV news da phongdorakpada Training Director na training manungda ahauba pijagani haiduna ration mani lupa listing amagi mathakta lupa chaunga hena lauri training center ase business onthokuna larik yonsinba lottery ticket yonsinbagi thabak kya tawduna leire khongupi nabani haiduna lupa listing amaga chatruk lauri amaromda handaki March tha hogolakpa matamda director gi mioi kharana training tawriba mioi singda paisa pi na ba hairakiba leire passing out perat ki matam helaba fawda passing out perat pangthoktana leiba kya asidagi irang asi horakibani haina phongdoraki irang tawiba maphamda training center ki chief drill instructor and sana tombal laktuna wari shanana bhona bada kanaba phangkide director Chandramani masa laktuna passing out perat asi lakliba tang kun mathoi natraga kunthra da pangthoklage haiba matamda training tawiba singna yaba ngamloi haibadagi director mafam adudagi hanki director na haiba wafam yaba ngamloi akaknama matam pi di haina kholau kya lauki Hauzik Imphal iski nilakuti da semgaliba food park asidagi hena chauba mega food park ama sanana ba Imphal West amasung Imphal East da mafam chaba lamthiri haina Commerce and Industry Minister Govindas Konthokjamna phongdokre PhD chamber na sinduna ngasi Hotel Classic da pangthokiba mega food park catalyzing food processing industry haiba seminar hogdopagi thoramda mahangna makha tana haikibada Hauzik Center na organic farming da pugning thogalingai asida mari leinaba department amasung lawmi singna pugning changsinba mathok tai Organic pothok sing puthokuna ningthina process tawraba matungda atopa lebak singda thadoknabagi pandamda mega food park lingkhatpagi tangai fadaba asi lakpani Imphal East ki mafam amada lam ekar yankairom loshinba yabra haina yengli athuba matamda mafam chabada thabak oina paikhalagani haiki Food products generated the highest employment to the tune of 12.13%, which is higher than that of the textile industries. Textile industries has got only 10.86% and basic metals is 8.11% and so on. There is urgent need of commercialization of agro-horticultural products into various food products through value addition and consumer-friendly foods. Ngasigi thoramadu the Chief Secretary O Navakishore PhD Chamber Northeastern Committee ki Chairman Sudarshan Mudra susaruk yaki Chief Secretary O Navakishore na awang nongpok lamdamgi oina organic farming yokhatnaba center na lupa crore chamri earmark tawduna thamle masigi manungda Manipur gi oina agriculture department ki lupa crore ahum makhai horticulture ki lupa crore taret makhai punna lupa crore taramathoi earmark tawduna thamle haiki Northeast ki damukta organic farming ki damukta they have earmarked 400 crore rupees. Masida value chain of the food processing organic food ki hari. Masida value chain se yaw ri je masai ki soil ki health ki hodana masida thaba maru input madagi chemical fertilizer sinadaba compost sinadaba compost sinadaba bio pesticide adagi madagi processing packaging transportation Delhi ki Sardar Patel da leiba Manipur Bhavan da Amjugi President yauna thaububa mioi anina changnana bhonabada guard taba ani shuba Manipur Rifles ki personnel amana
thawai usittaba thabak satharakpadagi achauba umkhatnaba ama thokre thodok asi chatkiba tang 13 gi ayukta thokibani ISTV news na fangba paugi matung ina numit asida usittaba thabak satharakpadagi numit asida amjugi president wangkhemcha samjaina luchingba amjugi mihut ani ga loinana Sardar Patel da leiba Manipur bhawan da mi unaba chatpa matamda mafamatu da guard taramba second MR gi personnel amana mi amadagi hena changba yaroi hairakpaga loinana check tawnana bo honarakibani hairi president samjaina mahak masamak amjugi president ni haina saktak laba fawbada thawai usittaba thawong kya chatharakpadagi Manipur gi DGP amadi GAD gi makok thongba official singda paw phawnaraba matungda mafamadu da duty tawriba second MR gi kangbuna bab tana hodabadagi thodok adu thokibani matungda asigumba thodok thoktana bo honagani haina thazaba pibaga loinana thodok adugi damak lale haina fongdoraki hairi marakhana tenba brem tangluzari Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Nauna hangjare Z Hyundai Authorized Servicing Center company na ayaba piraba training chapchana pass tawraba matam sigi matik charaba khutsu khulai gi mating same sariba Z Hyundai's Authorized Servicing Center aikoi khudong chaba singdi pan boot AC charger tire inflator wheel balancer wheel aligner spare parts pickup and drop amuktung nangsin biru aikoi gi address ti khabam lamkhai near IGAR South Mantri Pukre adum kari gumba awaba sing asi mayungnaba thoklaba maroi marang yamna yawba chunjak chaba mapal da toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift off syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift off capsule shu phangbigani lift off syrup amadi lift off capsule naraga laying babudi narjingai da saksal hobana hena fai Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amatangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Old Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIN. Class commencing from 4th April 2016. Only 40 students per batch. India gi ahanba national awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu amuka na taram nokchari nupi singna angang mirol badagi hauduna angang unabada laikhidabagi chang nem labasu hanagi chang dagi hanthabagi khudam phangbang ngamdri haina Family Welfare ki Director K. Rajona Fungdokre Directorate of Family Welfare Services na sinduna Directorate asi conference hall da pangthokpa nungmagi oiba state level orientation training on maternal death review gi thoramda Directorate asi gi mari leinaba officials sing saruk yakhiba thoram aduda mahangna makha tana haikibada district singi nodal officers singa tha khudingi pifam thokpa report pikhalaktabana angang unabada laikidabagi chang kaya yamna hantharabagi haiba khangba ngamdri masi awareness watpa amasung Thausadabra haibadu kumna yengsilagani maternal death rate ki chang asi chamagi makhada puthana ba thabak paikhatli haiki yam maru oiba causes di akoina e hadabasina oigali ahambada mathangda e watpa anemia haina khanari base mathangda koigi infection tawba adagi ngasai delay in transportation haibdi gari nuni phangdabadagi moisi matam sum thengdagiba masi mayam sina complication asi thokdana lekhidaba yai Manipur gi oina hoji leisi 160 per 1 lakh bars like aduga koi rims ki oina 80 per 1 lakh bars and adu baina pai hoji leisi
aduna khoina minimum development goal lena khoina India gi national health mission ni makhada masi less than 100 ki makhada lena ba khoina yam kana masi program yam pakli nupi ama chelaga atopa nupi ama haina singnaraga luhongna thawrang tawruba nupa mayum hana cheluba nupi gi khunja singna mayum da laktuna yum thugairam le nupa adu luwang sangba mamang laikai dagi nongthongbam boyai chahi kuntrani thoi apokpa laphoi kawi awang sekmai dagi nupi ama cheluba matungda naharu pangong dagi nupi atopa ama luhongna thawrang tawrakpada ngarang numidang pung 8 makhairom tabada bus mapot mari da lakpa sekmai gi miyam ne yunggi pochai thudeklam bani hairi ko ti thi re mi le ba kai le na a thi ra ga nga le ga khoi asida yum da mai tha ba mu yum asida ba ge le ma da mai tha me ba ado mai tha ma da khoi sida gi ka ba me am sang ko na mai do ma tha le ma tha pa ba li do yang ko na sa lo tring na ado ge dum ado da gi ma na mu pi ge me am hora ga mu samai gi mi ge mu utu ke pa ga mung da le ko de mu le thwa ra mu da ge dum yung kay gitu nga ba mahore ado ya ko jo dum athok pa pani to na dum athok yuhar habana amanga ta thokhan khraba modmung area gi akoibda leiba miyam da save the children haiba organization asina tongan ba season na ba polam kya yenthokre thoramadu da adc Sadar Hills ki chairman thangzaka mishau additional dc Sadar Hills dk thangpoi yauna tongan ba miyoi kya na saruk yaki DK Thangboin Haikibada Asigumba NGO Amana Household Kit Education Kit Blanket Chingba Polam Kya Yenthokpada Thagatpa Phongdoki Save the Children Assam gi Administration Logistic Officer Rupaun Das na Haikibada Awana Taraba Singi Mateng Oina Polam Singasi Yenthokpani Haiki World Social Work Day listing ani gatara taruk ngasi Maitra Makha Lekai de Leba College of Social Work Manipur da pangthokre Promoting the Dignity and Word of the People Haiba Thimda Pangthokpa Thoramadu the Manipur Commission for Protection of Child Rights ki Chairman S. Sarat Kumar Sharma, College of Social Work ki Chairperson and Jivan Mala Devi, Kodompokpi Gram Panchayat ki Upapradhan Sorok Haibam Ibe Yaimana Maru Oiba Miyosing Oina Saruk Yaki. Board na lawa class 10 gi parikya gi ngasi MIL subject thokpada Maitai mayek na parikya thariba school singda milal gi luching purel nakhomba maitai na luchingba mioi taruk na saba kangbu amana koina chatuna yengsinkre mahairoi listing kuntra taruk satret marifudrani thoit parikya thabagi manungda maitai mayek na mahairoi masing listing taranipan chatruk kuntra mathoina parikya thari milal gi mayai loisangda pangthokpa paumi singa unabada english sing aninga tara manga dagi isagi iroi iyek na parikya thaba haurakibani sathariba parikya astigi guidebook singda lonyan yawba thengnare Guidebook sing iribas tinga milalga achumba puthokminasi handak pangthokliba sumang lila festival da sanaki balila da mitok ki marol kya yaure masi semdok na bohona minasi maitai meyekna ithokpa lairik mai mangera budhi mangera haiba lairik asigi maming budhi haiba se aikhoi gi lol nate aibana semdok triba fawba miyam da lairik asi yonbiganu hairi primary amadi upper primary gi oza lawbada maitai meyeki TET pass tawraba miyo shingdagi lawnaba akaknaba masing thambiu hairi UNESCO na piriba sahi kungi manungda landam asigi elomi singi loan mangkargani khudung thiban nangba ya bagi fiam da leire habase section minana bo khona borena asagi loan leitraba se loan mangki baje furup mangki ga mane furup kanawi damakta elomi sing kanawi damakta ama loan ngam sing bu akon yokot minasi haba phum thamjari miti meki TT pastor ba kambu sing asida akhanana koi miyeng sangbi bugalena landam asigi mayek sakon khona bada asobo thodang lobri kani habagi thajabasu honorable education minister da koi miyeng sing jagulena koi minister thajabu thamjari Kumbi Kendra gi manung chanba torbung bangla da lairiba school asi mawung maril tadre ozagi award pa lairi mahiroi kya gi khanduna sarkar asina athuba matamda thabak paikhat piu haina hanagi MLA N Mangina fongdorakli mahagna makha taraduna school asige hauzik lairiba toilet asisu niti niyom chumna sadre hagi akhoi ngasi lepi basini karamna quality control tawraga sabage amount kaya changbage oja kaya leibage aduga loinana masigi school asigi posta oja hapkiba leirabra Manipur gi mafam ataidadi aikoi EGS ki oja haptana school age village singda primary gi aikoi lower primary gi angang singbu basic education pinanabagi khudong sabado sadba shiksha abhiyan gi makhada paikhati adu ngasi di school asida khulasi leiriba praja singda hangbada school asida oja amata laktaba chhatrasu amata tamdraba thongju yaugdraba
छात्र लेतब स्कूल लेट्रिन अनी साब लोनना सुमायना मांगलीब असे मणिपुर सरकार एजुकेशन डिपार्टमेंट सर्व शिक्षा अभियान की मखाद पाइखलीबसे अथुब मतमदा तोरबुंग कुंभी केंद्र की मनुंग तोरबुंग बांग्ला की EGS के स्कूल से मसे अथु मतमदा लाइक तमनब सिलु मसिद चंगिबा सारिबसिन करम हाइना सारिबनो सरकार असिन करम ने यंगसन बिगिन हाइदो लमदम मसिगी प्रजादा सेंगतोकपियो हाइदना आइना हाइजरी इंडिया गवर्नमेंट की मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट स्कीम की मखादा नॉर्थ ईस्ट उर्दू एंड अराबिक डेवलपमेंट काउंसिल ना RK सनातोंबी विद्यालय दा पोस्ट चौंगागा मरीफुनिथोई लौनबगी परीक्षा पांगथोकनी तौरमलगा मतम कक्तन यैथोक्तुना थंबा अथुबदा यानाबा पुरक्तुना अप्लाई तौरुबा कैंडिडेट सिंगी हक मपुंग फाना फंगनब होनबदा सेक्शन खुदिमक्तगी मतेंग पांगबियु मतम थिंथादुना थंबना अप्लाई तौरुबा कैंडिडेट सिंगी अमसुंग सोथादुना लेरिबा फुरुप की मांगजबा ओइगनी हाइदुना मरी लेनबा ऑथोरिटी खुदिमक्ता ऑल इंडिया इमाम्स काउंसिल मणिपुर स्टेट की माइकैदगी फोंदोरकली ASI and ASI सिंह ट्रेनिंग लोइरबसु पासिंग आउट पेरेड पांगथोकते हाइना मणिपुर पुलिस ट्रेनिंग सेंटर पांगैदा इरांग हौख्रे मिदिंग ताबिरिबसिंग बमुकना क्रमजरी